Good morning. Welcome back to my channel. Mayam kamay tonarige mayam sinungaramani khali. Ado mayam ngasi je vlog nati ko ai se ngasi shopping to bane ba ko Amazon dagi do Amazon haul oina oirani. Ado mayam dane aina ne share sum to ge to bane ba ado kuire ne Amazon da pot order to gi base do po sing amam ani to na sum lak ba do punna la go ina ina haul oina to ra ngai na kuina ngai ra bane ba. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏ ꯊꯣꯛꯀꯦ ꯇꯧꯕꯗ ꯄꯇꯥ ꯆꯥꯅ ꯄꯣꯠꯁꯤꯡꯁꯤꯁꯨ ꯑꯃꯃꯝꯇ ꯅꯪꯁꯤ ꯄꯨꯔꯥ ꯊꯨꯡꯅꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯊꯣꯛꯇ꯭ꯔꯤꯉꯩꯁꯦ ꯀꯥꯝꯇꯪ ꯍꯣꯜ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯂꯧꯍꯧꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯗꯣ ꯏꯁꯤꯡ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯀꯩꯀꯩ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯦꯡꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯤꯟ ꯔꯤꯃꯨꯚꯔꯁꯦ ꯑꯒꯥꯔꯣꯒꯤꯅꯦꯕ ꯂꯤꯟ ꯔꯤꯃꯨꯚꯔꯁꯦ ꯑꯩꯅꯅꯦ ꯑꯦꯃꯥꯖꯣꯟꯗꯒꯤ ꯄꯣꯠ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯁꯦ ꯃꯤꯟꯁ ꯀꯩꯅꯣ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯋꯨꯂꯦꯟꯒꯤ ꯐꯤꯁꯤꯡ ꯕꯕ꯭ꯂꯤꯡ ꯀꯥꯕ ꯂꯩꯇ꯭ꯔꯅꯦ ꯏꯪꯊꯝꯊꯥ ꯆꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯅ ꯌꯥꯝꯅ ꯃꯣꯠꯅ ꯁꯦꯠꯄꯗꯣ ꯑꯗꯨꯒꯤ ꯂꯤꯟ ꯔꯤꯃꯨꯚꯔꯅꯤ ꯁꯦ ꯑꯗꯣ ꯕꯕ꯭ꯂꯤꯡ ꯀꯥꯕ ꯀꯩ ꯀꯔꯥꯗꯣ ꯁꯤꯒꯤ ꯃꯣꯏ ꯁꯣꯔꯤ ꯁꯣꯀꯦꯠꯇ ꯅꯝꯁꯤꯜꯂꯒꯅꯦ ꯑꯁꯤ ꯇꯧꯗꯣꯏꯅꯤ ꯑꯩꯅ ꯇꯧꯔꯒ ꯑꯃꯨꯛ ꯆꯦꯟꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯗꯣ ꯁꯤꯁꯦ ꯁꯤꯁꯨ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯁꯤꯁꯨ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯅꯕꯗꯤ ꯌꯦꯡꯉꯕꯅꯤ ꯄꯣꯠꯁꯦ ꯌꯥꯏꯔ ꯌꯥꯗꯤꯔ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯄꯣꯠꯁꯦ ꯌꯦꯡꯉꯦ ꯄꯥꯔꯐꯦꯛ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯀꯥꯟꯅꯩ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯁꯨꯝ ꯑꯣꯔꯗꯔ ꯇꯧꯁꯜꯂꯨ ꯌꯥꯒꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯒꯅꯦ ꯃꯣꯏꯒꯤ ꯕ꯭ꯔꯁ ꯑꯃꯁꯨ ꯌꯥꯎꯏ ꯁꯤꯁꯦ ꯁꯦꯡꯗꯣꯛꯅꯕꯩꯅꯦꯕ ꯃꯣꯠꯂꯒꯁꯨ ꯑꯗꯣ ꯁꯤꯁꯦ ꯊꯝꯃꯒꯦ ꯑꯃꯨꯛ ꯑꯗꯣ ꯁꯤꯁꯤꯅꯅꯦ ꯕ꯭ꯂꯦꯡꯀꯦꯠ ꯅꯠꯇꯦ ꯕꯦꯗꯁꯤꯠ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯕꯦꯗꯁꯤꯠ ꯑꯗꯣ ꯕꯦꯗꯁꯤꯠꯁꯦ ꯌꯦꯡꯍꯜꯂꯛꯈꯤꯕ ꯕꯦꯗꯁꯤꯠꯁꯦ ꯑꯩꯅꯅꯦ ꯀꯤꯡ ꯁꯥꯏꯖꯇ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯄꯤꯂꯣ ꯀꯣꯕꯔꯁꯦ 2 ꯐꯪꯉꯤ ꯁꯤ ꯄꯤꯂꯣꯁꯦ 2 ꯐꯪꯉꯤ ꯑꯗꯣ ꯄꯤꯂꯣꯁꯦ ꯃꯣꯏꯒꯤꯁꯦ ꯖꯤꯞꯁꯨ ꯄꯥꯜꯂꯤ ꯁꯨꯝ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯆꯟꯒꯅꯤ ꯁꯤꯁꯦ ꯄꯤꯂꯣꯁꯦ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯆꯟꯒꯅꯤ ꯑꯗꯣ ꯖꯤꯞꯁꯨ ꯄꯥꯜꯂꯤ ꯍꯥꯏꯗꯤ ꯆꯦꯟꯕ ꯈꯣꯠꯄꯒꯤ ꯇꯥꯔꯛꯄꯒꯤ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗꯣ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯐꯃꯨꯡꯁꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯛꯄ ꯕꯦꯗꯁꯤꯠꯁꯤꯡꯗꯣ ꯑꯃꯠꯇ ꯆꯥꯗ꯭ꯔꯦꯕ ꯐꯃꯨꯡꯗꯣ ꯊꯨꯡꯗ ꯃꯥꯡꯗ ꯇꯧꯏꯌꯦ ꯑꯗꯣ ꯁꯤꯁꯤꯃ ꯑꯣꯔꯗꯔ ꯇꯧꯔꯒ ꯌꯦꯡꯒꯦꯅ ꯑꯩꯅ ꯇꯧꯕꯅꯦꯕ ꯀꯤꯡ ꯁꯥꯏꯖꯇꯅꯤ ꯁꯤꯁꯦ ꯌꯥꯝꯅ ꯀꯣꯖꯤ ꯑꯣꯏ ꯐꯝꯕ ꯍꯤꯞ ꯊꯥꯔꯒ ꯍꯤꯞꯄ ꯈꯣꯠꯄꯁꯨ ꯅꯨꯡꯉꯥꯏꯅꯤ ꯏꯪꯊꯝꯊꯥꯗꯗꯤ ꯀꯇꯟꯒꯤꯗꯣ ꯑꯩꯈꯣꯏ ꯍꯤꯞꯅꯤꯡꯗꯦꯅ ꯃꯤꯟꯁ ꯑꯆꯣꯠꯄ ꯐꯤ ꯊꯥꯔ ꯍꯤꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯏꯪꯊꯝꯊꯥꯗꯗꯤ ꯁꯤꯒꯨꯝꯕꯁꯤꯅ ꯅꯨꯡꯉꯥꯏꯅ ꯕ꯭ꯂꯦꯡꯀꯦꯠ ꯁꯣꯔꯤ ꯕꯦꯜꯕꯦꯠꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯃꯌꯥꯝ ꯄꯣꯠ ꯑꯃꯈꯛꯇꯁꯨ ꯂꯩ ꯁꯤꯁꯤꯅ ꯊꯥꯒꯠꯄ ꯉꯝꯗꯔꯦ ꯕꯣꯛ ꯆꯥꯎꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯅꯦꯕ ꯑꯗꯣ ꯐꯣꯜꯗꯤꯡ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯋꯥꯜꯗ ꯊꯦꯠꯆꯟꯕꯤꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦꯕꯗ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟꯗ ꯑꯩꯈꯣꯏꯅꯅꯦ ꯍꯥꯟꯅ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯨꯒ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯁꯦꯠꯑꯞ ꯁꯦꯝꯕꯒꯤ ꯅꯥꯏꯅ ꯄꯩꯁꯥ ꯄꯤꯔꯛꯈꯤꯕꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒ ꯊꯅꯝꯃꯦ ꯆꯤꯌꯔꯗꯒꯤ ꯄꯨꯝꯅꯃꯛ ꯑꯦꯕ꯭ꯔꯤꯊꯤꯡ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯑꯗꯣ ꯁꯤꯒꯗꯤ ꯗꯤꯜꯂꯤꯗꯗꯤ ꯂꯩꯗ꯭ꯔꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯨꯝꯗ ꯂꯩꯕ ꯇꯦꯕꯜ ꯑꯃꯅ ꯁꯨꯝ ꯆꯂꯥꯏꯅꯤ ꯑꯗꯣ ꯃꯥꯁꯦ ꯐꯝꯅ ꯁꯨꯝ ꯊꯕꯛ ꯁꯨꯕ 12 ꯘꯟꯇꯥ ꯊꯕꯛ ꯁꯨꯕꯁꯦ ꯋꯥꯏ ꯃꯈ꯭ꯋꯥꯡꯁꯨ ꯅꯥꯏ ꯑꯗꯨꯅ ꯂꯦꯞꯄꯒ ꯁꯨꯅꯕ ꯍꯥꯏꯅꯅꯦ ꯑꯃꯈꯛ ꯂꯩꯔꯤꯅꯦꯕ ꯑꯩꯅ ꯑꯗꯣ ꯀꯌꯥꯝ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯀꯣꯟꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯥꯏ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯂꯣꯛꯗꯥꯎꯟ ꯃꯇꯝꯗ ꯗꯤꯜꯂꯤꯗꯒ ꯂꯩꯔꯝꯃꯗꯤ ꯃꯇꯥ ꯆꯥꯅ ꯁꯨꯝ ꯌꯨꯝꯗ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯁꯤꯒ ꯁꯨꯝ ꯁꯤꯖꯤꯟꯅꯒꯗꯅꯦꯕ ꯑꯗꯣ ꯑꯥꯗ ꯂꯩꯔꯕꯅꯤꯅ ꯆꯍꯤ 1.5 2ꯃꯨꯛꯇꯤ ꯁꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯃꯇꯝꯗꯨ ꯃꯣꯏ ꯑꯣꯐꯤꯁꯅ 50K ꯃꯨꯛꯅꯤ ꯄꯤꯈꯤꯕ ꯂꯩꯕꯩꯅꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯒ ꯂꯩꯔꯕꯅꯤꯅ ꯀꯨꯝ ꯑꯅꯧꯕꯗꯣ ꯂꯩꯕꯗꯣ ꯄꯩꯁꯥꯗꯣ ꯄꯥꯝꯃꯨꯏꯅ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯃꯤꯟꯁ ꯌꯥꯝꯅ ꯇꯥꯡꯗꯦ 1500ꯃꯨꯛ ꯇꯥꯔꯛꯄꯗ 1500 ꯃꯨꯛ ꯑꯗꯨꯅꯤ ꯑꯗꯣ ꯋꯥꯜꯗ ꯊꯦꯠꯆꯜꯂꯒ ꯁꯤ ꯁꯨꯝ ꯇꯧꯕ ꯌꯥꯔꯅꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯑꯗꯣ ꯇꯦꯕꯜ ꯁ꯭ꯄꯦꯁ ꯂꯩꯇꯕ ꯃꯤꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯅꯦꯕ ꯁꯤꯁꯦ ꯁ꯭ꯄꯦꯁꯁꯨ ꯌꯥꯝꯅ ꯆꯟꯗꯦꯕ ꯁ꯭ꯄꯦꯁ ꯌꯥꯝꯅ ꯀꯟꯗꯦꯕ ꯑꯗꯣ ꯑꯃꯨꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯦꯛꯆꯟꯕ ꯌꯥꯏ ꯑꯗꯨꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯏꯪꯅ ꯇꯧꯔꯒ ꯌꯦꯡꯍꯜꯂꯒꯦ ꯂꯥꯁꯂꯤ ꯄꯣꯠ ꯑꯃꯈꯛꯀꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯁꯤꯁꯤꯅꯤ ꯁꯤꯁꯤꯅꯤ ꯂꯥꯁꯇ ꯉꯁꯤ ꯊꯨꯡꯉꯔꯤꯁꯦ ꯃꯥꯅꯤ ꯉꯥꯏꯅ ꯂꯩꯔꯤꯁꯤꯁꯨ ꯀꯨꯏꯕ ꯃꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯄꯨꯟꯅ ꯇꯧꯔꯒꯦ ꯁꯤꯁꯦ ꯑꯦꯌꯔ ꯄ꯭ꯌꯨꯔꯤꯐꯥꯏꯅꯤ ꯁꯤꯁꯦ ꯂꯩꯕꯒꯤ ꯃꯔꯝꯗꯤꯅꯦ ꯁꯤ ꯊꯝꯕꯒꯤ ꯌꯥꯝꯅ ꯍꯩ ꯂꯩꯕꯒꯤ ꯃꯔꯝꯗꯤꯅꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯕ ꯂꯩꯔꯤꯁꯦ
ꯀꯩ ꯗꯤꯜꯂꯤꯗꯗꯤ ꯏꯌꯔ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯠꯇꯦꯕ ꯑꯗꯨꯅ ꯈꯔꯅꯤ ꯏꯆꯥꯅꯨꯄꯥꯁꯨ ꯃꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯏꯌꯔ ꯀ꯭ꯋꯥꯂꯤꯇꯤ ꯐꯠꯇꯗꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯍꯟꯗꯗꯅ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯈꯤꯗꯅ ꯑꯗꯣ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯔꯕꯨꯗꯤ ꯂꯦꯠ ꯑꯣꯏꯔꯦ ꯍꯥꯟꯅ ꯂꯩꯖꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯛꯑꯕꯅꯤꯅ ꯑꯗꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯅꯤ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯏꯌꯔ ꯀ꯭ꯋꯥꯂꯤꯇꯤ ꯀꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯦꯜꯊ ꯏꯁꯨ ꯂꯩꯕ ꯃꯤꯁꯤꯡꯗ ꯂꯩꯇꯕ ꯃꯤꯗꯁꯨ ꯍꯦꯜꯊ ꯏꯁꯨ ꯂꯩꯔꯛꯄꯒꯤ ꯆꯥꯟꯁꯦꯁ ꯃꯌꯥꯝ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯄꯩꯁꯥ ꯈꯔ ꯇꯦꯛꯁꯨ ꯇꯦꯛꯅꯥꯏꯅ ꯑꯗꯨꯒꯤ ꯂꯩꯕꯅꯦꯕ ꯁꯤꯒꯤ ꯃꯃꯜꯁꯦ ꯍꯥꯏꯐꯦꯠꯇꯤ ꯇꯥꯡꯉꯦ ꯂꯤꯁꯤꯡ 12,000 ꯃꯨꯛ ꯑꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯀꯥꯟꯅꯗꯕꯗꯣ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒ ꯁꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦꯕ ꯀꯃꯥꯏ ꯇꯧꯕ 3 kg ꯃꯨꯛ ꯂꯨꯝꯃꯦꯕꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯗꯤꯇꯦꯜꯁꯦ ꯍꯪꯗꯣꯛꯑꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯀꯩ ꯇꯧꯕ ꯑꯗꯨꯝ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯉꯁꯤꯒꯤ ꯍꯣꯜꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ